mayambu ahanba makthada kanglele pungwari channel gi maikadagi bisok khoirakpamna taram noksari channel asina ngasisu tabada ki tujungba phawraba subscribers na thabira powari ama mayamda khudol tamjage haiduna poduna laksari wari asi lithok charapa matamda soikiba langkiba kaya yarabosu mayamna nungsibiduna ngakpiu haiduna hajari aduga amana channel asibu mapung phanba matamda sarugya biboina adomadamna like amadi subscribe share to biro mahaduna jari subscribe to matamda bell icon du on to biro mathangi wari thaglapa matamda adomadumgi phone da phangna bagidamakta adu de wari se hongna ba tawsaraki thaudo singa sidagina sahi khara muki mamangi wari ma khakni aikuna sahi kun sujilakpa madugi matamni pakhang khara khara pha baurakpa yamna nungai khalakpa matamni ai giming rabai kon thaujam ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯑꯍꯨꯝꯅꯤ ꯅꯨꯄꯥ ꯉꯥꯛꯇ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯑꯁꯤ ꯅꯨꯄꯥ ꯉꯥꯛꯇꯁꯨ ꯑꯌꯥꯝꯕ ꯄꯣꯛꯅꯩ ꯂꯩꯀꯥꯏꯁꯤꯗ ꯑꯩꯈꯣꯏꯅꯁꯨ ꯈꯨꯠ ꯈꯔ ꯂꯤꯡꯅ ꯄꯥꯜꯂꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯄꯨꯄꯨ ꯑꯃ ꯂꯩ ꯏꯄꯨ ꯑꯁꯤ ꯑꯩꯈꯣꯏꯒꯗꯤ ꯁꯥꯒꯩꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯌꯨꯝꯊꯪꯅꯔꯨꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯏꯄꯨ ꯑꯁꯤ ꯆꯍꯤꯁꯨ ꯌꯥꯝꯅ ꯌꯥꯝꯂꯦ ꯃꯃꯥꯡ ꯊꯛꯀꯤ ꯃꯇꯝ ꯑꯩꯈꯣꯏ ꯏꯄꯨ ꯍꯣꯏꯅꯗꯤ ꯈꯤꯇꯪꯗꯤ ꯍꯜꯂꯤ ꯏꯄꯨ ꯍꯣꯏꯅ ꯍꯥꯏꯔꯝꯕ ꯃꯇꯝꯗ ꯏꯄꯨ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯩꯕ ꯃꯥꯏꯕꯅꯤ ꯍꯥꯏ ꯑꯗꯨꯕꯨ ꯂꯩꯀꯥꯏꯁꯤꯗ ꯀꯌꯥ ꯊꯣꯏꯅ ꯇꯧꯗꯦ ꯃꯔꯛ ꯃꯔꯛꯇ ꯃꯍꯥꯛꯁꯨ ꯚꯨꯠ ꯑꯗꯨꯝ ꯁꯥꯟꯅꯕꯗꯤ ꯌꯥꯎꯏ ꯍꯥꯏꯗꯅ ꯐꯥꯒꯤ ꯑꯣꯏ ꯀꯔꯤꯕꯨ ꯑꯩꯈꯣꯏꯒꯤ ꯏꯄꯨ ꯍꯣꯏꯅꯁꯨ ꯑꯩꯈꯣꯏꯗ ꯋꯥꯔꯤ ꯂꯤꯕꯤꯔꯝꯃꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯏꯄꯨꯁꯤ ꯃꯁꯥꯗꯣ ꯈꯔ ꯁꯣꯟꯖꯜꯂꯛꯄꯅ ꯑꯍꯜ ꯂꯩꯅꯥ ꯅꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯦ ꯏꯄꯨꯁꯤ ꯆꯥꯎꯔꯥꯛꯅ ꯆꯍꯤ 60ꯒꯤ ꯃꯌꯥꯗꯤ ꯁꯨꯔꯛꯂꯦ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯃꯁꯥꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠ ꯀꯥꯡꯈꯠꯇꯦ ꯏꯄꯨ ꯑꯁꯤ ꯃꯁꯥ ꯃꯔꯨꯁꯤꯡ ꯑꯗꯨꯁꯨ ꯂꯣꯛ ꯂꯩꯍꯧꯅ ꯄꯨꯡꯆꯤꯛ ꯆꯤꯛꯂꯦ ꯍꯥꯏꯗꯅ ꯊꯤꯟꯗꯣꯛꯂꯦ ꯍꯥꯏꯗꯅ ꯇꯧꯏ ꯏꯄꯨ ꯑꯁꯤ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯇꯥꯕ ꯃꯇꯝꯗ ꯏꯃꯥ ꯍꯣꯏꯅꯁꯨ ꯑꯅꯥꯕ ꯍꯪꯕ ꯆꯠꯂꯨꯏ ꯃꯗꯨꯗ ꯏꯄꯨꯗꯣ ꯃꯁꯥꯗꯣ ꯈꯔ ꯃꯈꯩꯗꯤ ꯁꯣꯜꯂꯝꯃꯤ ꯍꯥꯏ ꯆꯥꯛ ꯏꯁꯤꯡ ꯑꯗꯨꯁꯨ ꯑꯃꯠꯇ ꯆꯥꯕ ꯌꯥꯗ꯭ꯔꯕ ꯃꯥꯜꯂꯦ ꯏꯃꯥ ꯍꯣꯏꯁꯨ ꯍꯜꯂꯛꯂꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯣꯝꯕꯅꯤ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩꯅ ꯆꯥꯛ ꯑꯗꯨ ꯊꯣꯡꯂꯣ ꯍꯥꯏꯗꯅ ꯑꯩꯒꯤ ꯄꯥꯂꯤ ꯇꯥꯔꯝꯃꯤ ꯑꯩꯅ ꯆꯥꯛ ꯑꯗꯨ ꯅꯨꯡꯉꯥꯏꯇ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯆꯥꯛ ꯑꯁꯤ ꯊꯣꯡꯕꯗꯣ ꯃꯔꯩ ꯃꯔꯥ ꯈꯔ ꯇꯧꯔꯝꯃꯤ ꯑꯩꯅ ꯃꯔꯩ ꯃꯔꯥ ꯇꯧꯗꯨꯅ ꯆꯥꯛ ꯊꯣꯡꯕꯗꯣ ꯇꯟꯅ ꯂꯩꯔꯤꯉꯩ ꯀꯥꯟ ꯑꯗꯨꯗ ꯏꯃꯥꯗꯣ ꯂꯥꯛꯂꯦ ꯑꯗꯨꯒ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯒꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯂꯦ ꯏꯃꯥꯗ ꯑꯩꯅ ꯏꯃꯥ ꯍꯋꯥꯏ ꯀꯪꯇꯛ ꯑꯣꯏꯅ ꯊꯣꯡꯂꯦꯗ ꯑꯇꯩꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯏꯟꯁꯥꯡ ꯃꯅꯥꯁꯨ ꯑꯃꯠꯇ ꯂꯩꯇꯕꯅꯤꯅ ꯀꯪꯇꯛꯁꯤ ꯑꯣꯏꯅ ꯇꯧꯔꯁꯤ ꯏꯃꯥꯅ ꯍꯥꯏꯔꯛꯂꯦ ꯑꯁ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯀꯪꯇꯛꯁꯤ ꯊꯣꯡꯂꯤꯕꯁꯤ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯑꯣꯏꯅ ꯊꯣꯡꯂꯗꯤ ꯐꯒꯗꯕ ꯐꯔꯦ ꯉꯁꯤꯒꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯍꯥꯏꯕꯗꯨꯅꯤ ꯏꯃꯥ ꯊꯪꯅꯕ ꯏꯄꯨ ꯑꯁꯤ ꯈꯔ ꯐꯥꯎꯔꯕ꯭ꯔꯣ ꯅꯄꯨꯗꯣ ꯆꯥꯎ ꯊꯥꯎ ꯍꯥꯏꯕꯁꯨ ꯑꯃꯠꯇ ꯌꯥꯍꯧꯗꯦ ꯒ꯭ꯌꯥꯃꯦꯟꯒ ꯑꯃꯠꯇ ꯍꯦꯛ ꯇꯥꯍꯧꯗꯦꯗ ꯐꯁꯨ ꯐꯕ ꯑꯍꯜꯅꯤ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯆꯍꯤ ꯂꯝꯗꯥꯡ ꯑꯁꯤꯒ ꯀꯨꯏꯅꯕꯨ ꯄꯨꯟꯁꯤꯒꯗꯕ ꯃꯥꯟꯗ꯭ꯔꯦꯗ ꯏꯕꯨꯡꯉꯣ ꯑꯁ ꯏꯃꯥ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅꯔꯣꯏꯗ꯭ꯔꯤꯗ ꯃꯥꯏꯕꯅꯒ ꯑꯣꯏꯁꯤꯜꯂꯝꯃꯦ ꯍꯥꯏ ꯇꯝꯅ ꯈꯣꯠꯅꯕꯒ ꯇꯧꯔꯛꯂꯕꯗꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ ꯍꯥꯏ ꯑꯗꯨꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯔꯣꯏ ꯌꯥꯝꯅ ꯐꯈ꯭ꯔꯕ ꯑꯍꯜꯅꯤ ꯍꯥꯏꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩꯈꯣꯏꯁꯤ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯂꯝꯃꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯣ ꯌꯨꯝꯊꯛ ꯊꯪꯕ ꯃꯥꯏꯀꯩ ꯁꯣꯝꯁꯤ ꯒ꯭ꯔꯣꯡ ꯍꯥꯏꯗꯅ ꯌꯥꯝꯅ ꯆꯦꯜꯂꯤ ꯍꯧꯗꯣꯡꯁꯨ ꯑꯃꯠꯇ ꯂꯣꯏꯅꯕ ꯅꯠꯇꯦ ꯑꯁꯨꯝ ꯇꯧꯗꯅ ꯑꯩꯁꯤ ꯑꯍꯤꯡꯒꯤ ꯃꯇꯝꯗꯨꯃꯗꯤ ꯀꯌꯥ ꯊꯣꯏꯅ ꯇꯨꯝꯕ ꯌꯥꯕ ꯑꯣꯏꯗꯦ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯑꯩꯁꯤ ꯈꯔ ꯎꯏꯔꯨꯝ ꯁꯥꯔꯨꯝ ꯇꯧꯕ ꯍꯧꯔꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯊꯪꯅꯕ ꯏꯃꯨꯡ ꯑꯁꯤ ꯈꯔ ꯀꯞꯅ ꯂꯥꯎꯅꯕ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯂꯦ ꯀꯞꯅ ꯂꯥꯎꯅꯕ ꯃꯈꯣꯜ ꯇꯥꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯏꯃꯥꯁꯦ ꯍꯧꯗꯣꯛꯂꯒ ꯑꯃꯨꯛꯇꯪ ꯌꯦꯡꯍꯟꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯊꯪꯅꯔꯤꯕ ꯗꯗꯥꯁꯦ ꯍꯧꯗꯣꯛꯁꯤꯔꯥ ꯑꯩꯁꯤ ꯋꯥꯈꯜꯗ ꯈꯜꯂꯤ ꯗꯗꯥ ꯑꯩꯁꯨ ꯗꯗꯥꯗꯣ ꯍꯧꯗꯣꯛꯂꯦ ꯗꯗꯥꯗꯣ ꯍꯧꯗꯣꯛꯂꯕ ꯃꯇꯨꯡ ꯗꯗꯥꯗꯣ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯑꯇꯣꯝꯕ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯗꯗꯥ ꯊꯪꯅꯔꯤꯕ ꯏꯃꯨꯡ ꯑꯁꯦ ꯀꯞꯅ ꯂꯥꯎꯅꯕ ꯃꯈꯣꯜ ꯇꯥꯔꯤꯕꯁꯤ ꯏꯄꯨ ꯑꯗꯨ ꯁꯤꯔꯕ ꯁꯥꯠꯂꯥ ꯑꯇꯣꯝꯕ ꯅꯪꯅ ꯍꯥꯏꯒꯨꯝꯗꯅ ꯑꯩꯁꯨ ꯃꯈꯣꯜ ꯑꯁꯦ ꯇꯥꯔꯛꯂꯦꯅꯦ ꯏꯃꯥꯗꯣ ꯑꯃꯨꯛꯇꯪ ꯍꯧꯗꯣꯛꯑꯁꯤꯔꯥ ꯗꯗꯥ ꯑꯩꯗꯤ ꯏꯁꯥꯁꯤ ꯐꯃꯨꯡꯗꯒꯤ ꯊꯣꯛꯄ ꯐꯥꯎ ꯀꯤꯔꯛꯂꯤ ꯗꯗꯥꯒ ꯄꯨꯂꯞ ꯆꯠꯃꯤꯟꯅꯔꯒ ꯍꯧꯗꯣꯛꯁꯤꯕ ꯑꯁꯤ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯗꯗꯥꯒ ꯑꯩꯒꯁꯤ ꯏꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯤ ꯏꯃꯥꯗꯣ ꯅꯨꯡꯉꯥꯏꯅ ꯅꯈꯣꯛꯇꯨꯅ ꯇꯨꯝꯂꯝꯃꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃꯠꯇ ꯍꯦꯛ ꯇꯥꯗꯕ ꯃꯈꯩ ꯏꯃꯥꯗꯣ ꯑꯗꯨꯃꯛ ꯇꯨꯝꯂꯝꯃꯤ ꯏꯃꯥꯗꯣ ꯍꯧꯗꯣꯛꯂꯤ ꯏꯃꯥꯗꯣ ꯍꯧꯗꯣꯛꯂꯕ ꯃꯇꯨꯡ ꯊꯪꯅꯕꯗ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯤ ꯏꯃꯥꯒ ꯕꯕꯥꯒꯗꯁꯨ ꯍꯧꯗꯣꯛꯂꯤ ꯑꯁꯨꯝ ꯇꯧꯗꯅ ꯏꯃꯥꯒ ꯕꯕꯥꯒꯗꯣ ꯆꯠꯀꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯂꯤ ꯆꯥꯎꯔꯥꯛꯄ ꯑꯍꯤꯡꯒꯤ ꯃꯇꯝ ꯄꯨꯡ 1ꯃꯨꯛ ꯇꯥꯔꯛꯂꯕꯅꯤ ꯃꯗꯨꯗ ꯏꯃꯥꯅ ꯁꯦ
Nachananaw na khoi ahum leiminaho. Aikhoi ani khaktang chatluki. Napa ga aiga chatluki. Nakhoi na hayeng nongalaga oina chatlo. Ahing sida ngang nakhoi lakpada nungaiti. Dada sumata maduda sahi kunumdoi. Damai surakle. Maduda iyambaduna. Ima, hoi yare. Nabani kok chaluro. Babaga imaga. Angangani sa iyang ahoragi. Haidana aikhoi ahum asile hori. Asum tawdana sakraba matung. Ipudo laitre haidana ima mulaktuna hairami. Numitumadi ay siyam na kirami. Tasiyang nakarigino khangdi. Yam na hekta phajana kiba haibado irami. Mamang taktaki matamdagi hauraga. Maibasu irami hairabanina. Ay siyam na kirami. Ipu asi maibasu oy haire. Aduga tawriba pumnamak asinaga surat manung adudaga tamnaraklabadi. Ay di onthokna tangkreda. Asi hairaga si wakalda kalami. Nongan ba phawada makhoi imung ado kapna launaba makhol sing adu nai khoi situm thabaga matek yade yumthang naba mayam sing adu su lakle makhoi sing adu laklaba matung nongan ba phawk sang ba haibado irami nonga laba matung ipu asigi mathau mangam sing adu pangthokla si haidana makhoi mayam ado hainarakle asum tawdana laikagi ahalaman sing adu su ku sanba khotpat loina tawnare ipu asigi mathau mangam sing adu pangthokre Mangkaraklaba kan seba tawda pungloi loisilaba matung laikagi posai singa do khara wairaba matung mandop saba khotpa tawrami aikhoisu masigi matung asti hangchitne haibagi numit adugi numidangni numidangi matam aduda ise phone isai taduna YouTube ta yenglami asumna lairingai kana aduda yana khama khoi ga taina ba karak asida kanagumba miyoi amana tup haiduna sienba songbagi makhol tarakle madu khakta sunatana makhoi gi suma matol thangba sarukta wai sitbagi makhola matarakle ahingi matam aduda ahingi matam asida karino wai tasinbagi makhola matarakle basina mi shud loina nungai na pothanari ai bu isasi amuktang tholaga yengsira yengaroigeda haidana ise leirami asumna leiringai kana aduda wai tasinbagi makholado asum naksilakle Nupa mana sumjit paiduna tasin bagi makolni masinda sumurum sonbagum tawi pungado kaya tarage haidana aina yeglupada baro makai chapchan hektarami karigumba mathek chenaramde pungasi su baro makai tasilakle aduga dawriba pumnamak singasi karino haidana wakhalda khalle asumna khanduna leiringai matam maduda jingka mathak aduda kakhattuna wai tasilakle amu Jingka matak aduda adumna tawraklaba kana aduda igi sasi hainingai leitana kirakle as sidi karinoda jingka matak asida kakhatlaga hekta wai asi tasilakle sidi tasengna makitam naribra hojik numidangi matam asidabu kanana wai tasingkadoribano madugi su matakta jingka matak asida kanana kakhatkadoribano ngamba honaba nati haidana leirami maning thangba maike somda su kana gumba ama yamna yang hekta senki Makola do aisu adum tahauri mataw adudaigi sasi phaju phi adu chingkhatuna khangba haibado irami ningtham thagi matamna goisili isasi ingnaga ingbani onthokna hina khidri asum tawdana nge haktangi matung karigumba amata hek tawrakhidri aisya dumaktum thari isasi khara sakalakpaga nongalak matam dai si wari khara babaga imaga sanarami aina babada sumnai baba ngarang numidangi matam madu ay diyam na hinadi baba na ingonda kaidawragi sa thoiba ngarang ahing dumadi ay suisasi tumbaga pak ngamdi hoi ne adubu haiba kaidawragi sigi ipulay tabasi mahaki makhoi sumang asida yamna tamnai ngarang makhoi sumang matol thangba sarug asida kanagumba miyoy amana wai tasilli aduga mathak thangba khalliba jingka mathak asida su kanagumba amana wai tasilli ai suisasi tumbam chafam so amata khangdi babaga imaga di amna nungai na pothari haibabu ai dingarang ge numitumadi pangna tumthabasu yadi baba na hairaklami misi mina thokpa haibasidi khara makhai di tawbani adabu wara suwana ikhoi khara makhai di ngaisi sorat loikraba matung nungai na ingna singna leiba haibadu aikadoribani sorat loidriba phawbadi sasi khara aki akhang nanghanbani kasu thuidokpa maduda khalunu fare nasagi thabak ado adum tawjau asi hairaga babado sakre masigi matungda kaya thoina kaiba amatadi tawraktre sorat numit khara ni watlingai kana duda
ꯑꯩꯈꯣꯏ ꯗꯗꯥꯁꯤ ꯂꯦꯇ꯭ꯔꯤꯟ ꯆꯪꯉꯨꯕꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯖꯔꯕꯁꯨ ꯄꯨꯡ ꯊꯦꯡꯕꯃꯛꯇꯤ ꯑꯣꯏꯗ꯭ꯔꯤ ꯑꯩꯁꯨ ꯆꯥꯛꯁꯪꯗ ꯃꯩ ꯇꯤꯛꯇꯨꯅ ꯂꯩꯔꯤ ꯗꯗꯥꯗꯣ ꯃꯁꯥ ꯃꯊꯟꯇ ꯃꯅꯤꯡ ꯊꯣꯡ ꯇꯝꯅ ꯆꯠꯈꯤꯕꯅꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯗꯗꯥꯗꯣ ꯏꯅꯥꯎꯇꯣꯝꯕ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯂꯤ ꯇꯌꯥꯏꯅ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯆꯥꯛ ꯊꯣꯡꯂꯝꯕ ꯇꯌꯥꯏꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯍꯪꯂꯛꯏ ꯑꯇꯣꯝꯕ ꯇꯆꯧꯅ ꯀꯧꯔꯤꯕꯁꯦ ꯀꯔꯤꯅꯣ ꯇꯌꯥꯏ ꯑꯩꯁꯨ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯑꯩꯁꯤ ꯗꯗꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯧꯏ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯗꯗꯥ ꯑꯍꯜ ꯑꯁꯤ ꯂꯦꯇ꯭ꯔꯤꯟ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯔꯛꯂꯤ ꯃꯇꯧ ꯑꯗꯨꯗ ꯇꯌꯥꯏ ꯏꯕꯥꯅꯤꯁꯨ ꯃꯩ ꯑꯁꯦꯡꯕ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯑꯁꯨꯝꯅ ꯇꯧꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏ ꯂꯥꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯗꯗꯥꯗꯣ ꯃꯁꯥꯗꯣ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯗꯅ ꯈꯔ ꯊꯨꯅ ꯊꯣꯔꯛꯂꯤ ꯄꯔꯞ ꯆꯦꯟꯊꯣꯔꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯗꯗꯥꯒꯤ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨ ꯑꯩꯈꯣꯏꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯤꯕ ꯐꯥꯎꯔꯤ ꯏꯃꯨꯡ ꯇꯝꯅ ꯆꯪꯂꯛꯏ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯗꯦ ꯑꯗꯨꯒ ꯄꯥꯏꯔꯛꯂꯤꯕ ꯃꯩ ꯑꯁꯦꯡꯕꯗꯣ ꯃꯈꯨꯠꯇꯨꯅ ꯃꯩ ꯑꯣꯛꯊꯣꯛꯂꯤ ꯂꯥꯇꯦꯟ ꯊꯧꯃꯩ ꯑꯣꯏꯅ ꯄꯥꯏꯕꯅꯤ ꯗꯗꯥ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯍꯣꯏ ꯕꯕꯥ ꯍꯣꯏꯗꯤ ꯏꯃꯥꯒ ꯕꯕꯥꯒꯗꯤ ꯁꯣꯝꯒꯤ ꯂꯩꯇꯕ ꯃꯐꯝ ꯖꯒꯥꯁꯤꯗ ꯁꯣꯝꯒꯤ ꯂꯩꯇꯕ ꯏꯃꯨꯡ ꯑꯁꯤꯗ ꯑꯣꯏꯅ ꯆꯠꯈꯤꯌꯦ ꯀꯩꯗꯧꯔꯒꯦ ꯑꯁ ꯊꯣꯡꯁꯤ ꯈꯤꯇ ꯊꯨꯅ ꯍꯥꯡꯖꯤꯜꯂꯨ ꯑꯇꯣꯝꯕ ꯊꯣꯡꯁꯤ ꯈꯤꯇ ꯊꯨꯅ ꯍꯥꯡꯖꯤꯜꯂꯨ ꯗꯗꯥꯒꯤ ꯄꯥꯈꯠꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯋꯥꯇꯥꯗꯨꯅ ꯑꯩꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯦ ꯑꯩꯁꯨ ꯊꯣꯡ ꯑꯗꯨ ꯄꯔꯞ ꯊꯤꯡꯖꯤꯜꯂꯤ ꯑꯁꯨꯝꯅ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯜꯂꯕ ꯃꯇꯨꯡ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯑꯩꯅ ꯍꯪꯉꯤ ꯗꯗꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯇꯌꯥꯏꯅꯁꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯗꯅ ꯍꯪꯉꯤ ꯑꯁꯨꯝꯅ ꯏꯕꯥꯅꯤ ꯆꯪꯗꯨꯅ ꯍꯪꯂꯕ ꯀꯥꯟ ꯑꯗꯨꯗ ꯗꯗꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯑꯩꯗꯤ ꯂꯦꯇ꯭ꯔꯤꯟ ꯊꯪꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯅꯪꯅ ꯂꯛꯅꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯔꯦ ꯂꯦꯇ꯭ꯔꯤꯟ ꯇꯝꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯅꯨꯡꯇꯨꯝ ꯑꯁꯤ ꯃꯁꯥ ꯍꯥꯟꯅ ꯊꯨꯝꯂꯛꯏ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯅꯨꯡꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯎꯔꯕꯁꯤ ꯊꯨꯝꯖꯤꯜꯂꯛꯏ ꯑꯩꯗꯤ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯁꯨꯈꯨꯝ ꯈꯨꯝꯂꯛꯇꯦ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯂꯦꯇ꯭ꯔꯤꯟ ꯑꯁꯤꯗ ꯀꯥꯎꯕ ꯊꯤꯟꯕ ꯇꯧꯔꯛꯏ ꯑꯗꯨꯝꯅ ꯀꯥꯎꯕ ꯊꯤꯟꯕ ꯇꯧꯔꯛꯄꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯒꯤ ꯂꯦꯇ꯭ꯔꯤꯟ ꯑꯁꯤꯗ ꯑꯗꯨꯝ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯛꯏ ꯑꯗꯨꯝꯅ ꯑꯩꯁꯤ ꯂꯩꯔꯤꯉꯩ ꯐꯣꯟꯒꯤ ꯃꯩ ꯑꯁꯤꯁꯨ ꯀꯥꯞꯄꯅꯤ ꯃꯩꯁꯨ ꯑꯁꯦꯡꯕ ꯑꯃꯠꯇ ꯄꯨꯊꯣꯛꯍꯧꯗꯦ ꯊꯥꯜꯂꯤꯕ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯃꯉꯥꯜ ꯐꯪꯂꯕꯁꯤꯒꯤ ꯌꯦꯅꯈꯥꯗ ꯊꯥꯜꯂꯤꯕ ꯕꯜꯕ ꯑꯁꯤ ꯃꯁꯤ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯪꯗꯕꯅꯤ ꯑꯩꯁꯨ ꯏꯁꯥꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯉꯩ ꯃꯊꯛ ꯊꯪꯕ ꯂꯦꯇ꯭ꯔꯤꯟꯒꯤ ꯑꯍꯥꯡꯕ ꯁꯔꯨꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯨꯁꯤꯟ ꯃꯨꯔꯕ ꯈꯨꯠ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯏꯁꯥꯁꯤ ꯈꯪꯒ꯭ꯔꯥꯎ ꯂꯥꯎꯈꯤꯕꯅꯤ ꯑꯩꯈꯣꯏ ꯗꯗꯥꯅ ꯇꯝꯂꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯉꯛꯄꯒ ꯂꯣꯏꯅꯅ ꯇꯌꯥꯏ ꯏꯕꯥꯅꯤ ꯌꯦꯡꯅꯩ ꯃꯗꯨꯗ ꯑꯩꯁꯨ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯜꯂꯛꯂꯤ ꯗꯗꯥ ꯑꯩꯁꯨ ꯑꯗꯨꯝꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯣ ꯊꯥꯖꯩ ꯃꯔꯝꯗꯤ ꯅꯍꯥꯟꯃꯨꯛꯁꯨ ꯀꯔꯤꯅꯣ ꯌꯦꯅꯈꯥꯁꯤꯗ ꯇꯥꯕꯗ ꯌꯥꯝꯅ ꯇꯨ ꯁꯨꯡꯂꯕ ꯈꯣꯟꯖꯦꯜ ꯃꯌꯥꯝ ꯑꯃ ꯇꯥꯏ ꯕꯕꯥꯗ ꯇꯝꯕ ꯃꯇꯝꯗ ꯀꯌా ꯊꯣꯏꯅ ꯈꯜꯂꯨꯅꯨ ꯁꯣꯔꯥꯠ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯁꯤꯒꯨꯝꯕꯁꯤ ꯈꯔ ꯑꯗꯨꯝ ꯇꯧꯒꯅꯤ ꯍꯥꯏꯗꯅ ꯕꯕꯥꯅꯁꯨ ꯍꯥꯏꯔꯝꯃꯤ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯑꯩꯗꯤ ꯉꯟꯇꯥꯅꯁꯨ ꯋꯥꯀꯤꯡ ꯆꯦꯟꯕꯒꯤ ꯍꯧꯒꯠꯄꯅꯤꯅ ꯏꯁꯥꯁꯤ ꯌꯥꯝꯅ ꯇꯟꯗꯧꯔꯤꯗ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯂꯞ ꯄꯨꯟꯗꯨꯅ ꯆꯥꯛꯈꯨꯝꯗ ꯃꯩ ꯇꯦꯛꯇꯨꯅ ꯉꯥꯏꯔꯝꯃꯤ ꯕꯕꯥꯒ ꯏꯃꯥꯒ ꯂꯥꯛꯄ ꯆꯥꯛꯁꯨ ꯂꯣꯏꯁꯤꯜꯂꯤ ꯕꯕꯥꯒ ꯏꯃꯥꯒ ꯂꯥꯛꯂꯕ ꯃꯇꯨꯡ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯤ ꯏꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏ ꯈꯛꯇ ꯅꯠꯇꯦꯗ ꯊꯪꯅꯔꯤꯕ ꯏꯃꯨꯡ ꯑꯁꯤꯁꯨ ꯀꯔꯤꯅꯣ ꯁꯞꯇ꯭ꯔ ꯌꯥꯝꯅ ꯇꯧꯏ ꯍꯥꯏ ꯆꯥꯛꯈꯨꯝ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗꯁꯨ ꯃꯤꯑꯣꯏ ꯑꯃ ꯂꯩꯕꯒꯨꯝ ꯑꯗꯨꯝ ꯇꯧꯏ ꯍꯥꯏ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯂꯦꯇ꯭ꯔꯤꯟ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗꯁꯨ ꯃꯤ ꯑꯃ ꯅꯥꯟꯊꯨꯗꯨꯅ ꯅꯨꯡꯄꯥꯛꯁꯤꯡ ꯑꯁꯤꯗ ꯋꯥꯏꯁꯤꯟꯕꯒꯨꯝ ꯃꯈꯣꯜ ꯈꯔ ꯇꯥꯏ ꯍꯥꯏ ꯈꯪꯗ꯭ꯔꯦꯗ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗꯁꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯆꯩꯁꯨ ꯄꯥꯏꯗꯨꯅ ꯀꯣꯏꯆꯠ ꯆꯠꯄꯒꯤ ꯃꯈꯣꯜꯁꯨ ꯌꯥꯝꯅ ꯇꯥꯏ ꯍꯥꯏ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯍꯤꯡꯈꯣꯜ ꯃꯇꯣꯜꯗ ꯍꯧꯔꯤꯕ ꯑꯅꯣꯕꯥꯞ ꯄꯥꯝꯕꯤ ꯑꯁꯤꯁꯨ ꯃꯁꯤꯒꯤ ꯃꯈꯣꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯨꯝ ꯇꯧꯏ ꯍꯥꯏ ꯁꯣꯔꯥꯠ ꯂꯣꯏꯔꯕ ꯃꯇꯨꯡ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯈꯔ ꯈꯣꯏꯔꯝꯊꯣꯛꯂꯕ ꯃꯇꯨꯡ ꯃꯈꯣꯏꯁꯤ ꯀꯔꯤꯅꯣ ꯈꯔ ꯇꯧꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯍꯥꯏꯅꯍꯧꯏ ꯑꯁꯨꯝ ꯇꯧꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏꯁꯤ ꯁꯣꯔꯥꯠ ꯂꯣꯏꯕ ꯐꯥꯎꯕꯗꯤ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯁꯣꯔꯥꯠ ꯂꯣꯏꯈ꯭ꯔꯦ ꯁꯣꯔꯥꯠ ꯂꯣꯏꯔꯕ ꯃꯇꯨꯡ ꯈꯔ ꯐꯒꯗ꯭ꯔꯥ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯇꯝꯊꯤꯕ ꯑꯁꯨꯝ ꯍꯦꯜꯂꯛꯂꯦ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯏꯃꯥꯟꯅꯕ ꯁ꯭ꯌꯥꯝꯒ ꯑꯩꯒꯁꯤ ꯋꯥꯀꯤꯡ ꯆꯠꯂꯨꯔꯕ ꯃꯇꯨꯡ ꯍꯜꯂꯛꯄꯅꯤ ꯏꯃꯥꯟꯅꯕ ꯁ꯭ꯌꯥꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯚꯥꯏ ꯍꯟꯗꯛꯀꯤ ꯅꯈꯣꯏꯒꯤ ꯊꯪꯅꯕ ꯏꯄꯨ ꯑꯗꯣ ꯃꯗꯨ ꯂꯩꯇꯕ ꯃꯇꯝꯗ ꯃꯌꯥꯝ ꯑꯁꯦ ꯈꯔ ꯅꯤꯝꯐꯨ ꯉꯥꯡꯅꯩ ꯑꯗꯨꯕꯨ ꯑꯁꯦꯡꯕꯒꯤ ꯇꯧꯈꯤꯕ꯭ꯔꯣ ꯏꯃꯥꯟꯅꯕ ꯁ꯭ꯌꯥꯝꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅ ꯇꯧꯏ ꯚꯥꯏ ꯑꯗꯣ ꯑꯩꯁꯨ ꯏꯁꯥꯁꯦ ꯀꯌꯥ ꯊꯣꯏꯅ ꯍꯩꯅꯕ ꯑꯣꯏꯈꯤꯗꯦ ꯐꯔꯦ ꯅꯪꯁꯨ ꯌꯨꯝ ꯌꯧꯔꯕꯅꯤꯅ ꯆꯪꯍꯧꯔꯣ
ꯑꯩꯁꯨ ꯑꯗꯨꯝ ꯆꯪꯍꯧꯔꯒꯦ ꯑꯁꯤ ꯍꯥꯏꯗꯅ ꯏꯃꯥꯟꯅꯕ ꯁ꯭ꯌꯥꯃꯗꯣ ꯃꯌꯨꯝ ꯇꯝꯅ ꯆꯪꯍꯧꯔꯦ ꯑꯩꯁꯨ ꯑꯗꯨꯝ ꯂꯥꯛꯂꯤ ꯅꯨꯃꯤꯠ ꯑꯗꯨ ꯅꯨꯃꯤꯠ ꯇꯥꯔꯨꯝ ꯇꯧꯕ ꯍꯧꯔꯛꯂꯕ ꯃꯗꯨꯒꯤ ꯃꯇꯝꯅꯤ ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯁꯤꯁꯨ ꯃꯤ ꯈꯔ ꯑꯗꯨꯝ ꯆꯠꯂꯤ ꯑꯩꯁꯨ ꯀꯌꯥ ꯊꯣꯏꯅ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗ ꯁꯣꯔꯥꯠ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯍꯥꯏꯗꯅ ꯑꯗꯨꯝ ꯂꯥꯛꯂꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯥꯏꯕ ꯑꯣꯏꯔꯝꯕ ꯏꯄꯨ ꯑꯗꯣ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯃꯄꯥ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯍꯨꯠ ꯂꯩꯁꯤꯟꯗꯨꯅ ꯆꯪꯈꯤ ꯑꯩꯁꯨ ꯀꯌꯥ ꯊꯣꯏꯅ ꯊꯧꯁꯥꯗꯦ ꯃꯤ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ ꯑꯁꯨꯝ ꯇꯧꯗꯅ ꯂꯥꯛꯂꯕ ꯀꯥꯟ ꯑꯩꯁꯨ ꯌꯨꯝ ꯆꯪꯂꯛꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯌꯦꯟꯗꯦꯝ ꯄꯔꯦꯡ ꯍꯧꯔꯤꯕ ꯃꯔꯛ ꯑꯗꯨꯗ ꯁꯣꯔꯣ ꯍꯥꯏꯗꯅ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯏ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯍꯤꯡꯈꯣꯜ ꯃꯅꯨꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯋꯥꯏ ꯇꯥꯁꯤꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯤ ꯁꯨꯝꯖꯤꯠ ꯄꯥꯏꯗꯨꯅ ꯇꯥꯁꯤꯜꯂꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯄꯗ ꯑꯩꯅ ꯀꯅꯥꯅꯣ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯂꯝ ꯇꯥꯁꯤꯜꯂꯤꯕꯁꯤ ꯀꯅꯥꯅꯣ ꯁꯤꯕꯨ ꯍꯥꯏꯗꯅ ꯑꯩꯁꯤ ꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ ꯑꯗꯨꯝꯅ ꯌꯦꯡꯂꯨꯕ ꯀꯥꯟ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯠꯇ ꯂꯩꯕꯗꯤ ꯎꯔꯝꯗꯦ ꯑꯀꯣꯏꯕꯗ ꯈꯔ ꯂꯩꯗꯨꯅ ꯌꯦꯡꯂꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯍꯤꯡꯈꯣꯜꯒꯤ ꯀꯆꯤꯜ ꯊꯪꯕꯗ ꯍꯧꯔꯤꯕ ꯅꯣꯕꯥꯞ ꯄꯥꯝꯕꯤ ꯑꯗꯣ ꯃꯗꯨꯒꯤ ꯃꯌꯥ ꯃꯈꯣꯡꯃꯛꯇꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯂꯦꯞꯂꯒ ꯂꯩꯕꯗꯣ ꯑꯩꯁꯨ ꯎꯊꯣꯛꯂꯨꯔꯦ ꯑꯥꯗ ꯂꯩꯔꯤꯁꯤꯗꯤ ꯀꯅꯥꯅꯣ ꯃꯨꯁꯤꯟ ꯃꯨꯔꯒ ꯋꯥꯡꯊ꯭ꯔꯪ ꯋꯥꯡꯕ ꯃꯈꯩ ꯂꯦꯞꯄꯒ ꯂꯩꯔꯤꯁꯤ ꯁꯤꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯑꯩꯁꯤ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅꯁꯨ ꯈꯜꯂꯤ ꯁꯤꯕꯨ ꯇꯁꯦꯡꯅ ꯂꯩꯈꯤꯗ꯭ꯔꯕ ꯏꯄꯨ ꯑꯗꯨꯔꯥ ꯃꯥꯟꯒꯨꯝꯁꯨ ꯇꯧꯏꯗ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯀꯥꯟ ꯑꯗꯨꯗ ꯏꯃꯥꯗꯣ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯏꯃꯥꯅ ꯍꯥꯏ ꯑꯇꯣꯝꯕ ꯅꯪꯗꯤ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕ ꯏꯃꯥꯅ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗꯨꯗ ꯑꯩꯁꯤ ꯒ꯭ꯌꯥꯟ ꯈꯪꯂꯥꯛꯂꯤ ꯃꯗꯨꯗ ꯏꯃꯥꯗ ꯑꯩꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯑꯩꯁꯤ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯈꯔ ꯊꯨꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯏꯃꯥꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏ ꯏꯃꯥ ꯇꯨ ꯊꯪꯅꯔꯤꯕ ꯍꯤꯡꯈꯣꯜ ꯑꯁꯤꯒꯤ ꯃꯈꯣꯏꯒꯤ ꯀꯆꯤꯜ ꯊꯪꯕ ꯁꯔꯨꯛꯇ ꯍꯧꯔꯤꯕ ꯅꯣꯕꯥꯞ ꯄꯥꯝꯕꯤ ꯑꯁꯤ ꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯤꯁꯤ ꯏꯃꯥ ꯎꯕ꯭ꯔꯥ ꯑꯩꯁꯤ ꯏꯃꯥꯗ ꯈꯨꯇꯣꯝꯕꯤ ꯊꯤꯟꯗꯨꯅ ꯇꯥꯛꯂꯤ ꯑꯗꯨꯕꯨ ꯏꯕꯥꯅꯤ ꯄꯨꯂꯞ ꯌꯦꯡꯃꯤꯟꯅꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯝꯕ ꯃꯤꯁꯛ ꯑꯗꯣ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯤ ꯉꯛꯂꯤ ꯃꯗꯨꯗ ꯏꯃꯥꯅ ꯊꯤꯗ ꯑꯉꯥꯎꯕꯁꯤꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯂꯩꯁꯨ ꯂꯩꯇꯅ ꯁꯣꯔꯥꯠ ꯂꯣꯏꯔꯕꯅꯤꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯔꯣꯏꯌꯦ ꯑꯩꯁꯨ ꯏꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯁꯤꯒꯤ ꯅꯣꯕꯥꯞ ꯄꯥꯝꯕꯤ ꯃꯈꯣꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯑꯩꯁꯨ ꯃꯇꯧ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯃꯨꯟꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥꯅ ꯀꯧꯔꯛꯄꯗꯨꯒ ꯇꯥꯟ ꯆꯥꯅꯅ ꯑꯩꯁꯤ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗꯨꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯔꯝꯗ꯭ꯔꯦ ꯏꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯌꯥꯔꯦꯁꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯋꯥꯈꯜ ꯑꯗꯣ ꯈꯜꯂꯨꯅꯨ ꯑꯁꯨꯝ ꯇꯧꯗꯅ ꯏꯃꯥꯒ ꯑꯩꯒꯁꯤ ꯏꯃꯨꯡ ꯇꯝꯅ ꯂꯥꯛꯂꯤ ꯇꯁꯦꯡꯕꯃꯛꯇꯤ ꯍꯧꯖꯤꯛ ꯇꯧꯈꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯑꯩ ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯦ ꯑꯁꯨꯝ ꯇꯧꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃ ꯃꯇꯦꯡ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯅꯣꯕꯥꯞ ꯄꯥꯝꯕꯤ ꯃꯈꯣꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯗꯨꯝ ꯊꯦꯡꯅꯩ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡꯗꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯍꯥꯏꯕ ꯍꯧꯅꯔꯛꯂꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯕꯕꯥꯁꯤ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯄꯥꯝꯗ ꯆꯠꯂꯨꯕꯅꯤ ꯑꯩꯈꯣꯏ ꯃꯃꯣꯁꯤ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯅ ꯕꯕꯥꯗꯣ ꯈꯔ ꯊꯦꯡꯅ ꯍꯜꯂꯛꯂꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8 ꯇꯥꯁꯤꯜꯂꯛꯂꯕꯅꯤ ꯄꯨꯡ 8 ꯇꯥꯔꯛꯄ ꯍꯥꯏꯕꯁꯤ ꯈꯔꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯤ ꯆꯥꯛ ꯆꯥꯅꯕꯅꯤ ꯍꯥꯏꯗꯅ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝ ꯅꯒꯣꯏꯁꯤꯟꯕꯅꯤ ꯊꯦꯡꯂꯦ ꯍꯥꯏꯗꯅ ꯏꯃꯥꯅ ꯐꯣꯟ ꯇꯧꯔꯝꯃꯤ ꯕꯕꯥꯁꯨ ꯂꯥꯛꯂꯒꯦ ꯁꯥꯏꯀꯜꯅ ꯆꯠꯄꯅꯤꯅ ꯆꯦꯟ ꯑꯁꯤ ꯑꯃꯨꯛ ꯇꯥꯔꯛꯂꯤ ꯁꯦꯝꯕꯗ ꯃꯇꯝ ꯑꯁꯦ ꯈꯔ ꯀꯨꯏꯈ꯭ꯔꯦ ꯍꯥꯏꯗꯅ ꯕꯕꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥꯅꯁꯨ ꯈꯔ ꯊꯨꯅ ꯂꯥꯛꯂꯣ ꯆꯥꯛ ꯑꯁꯤ ꯁꯥꯔꯤꯉꯩꯗ ꯆꯥꯎꯔꯁꯤ ꯆꯥꯛ ꯂꯣꯏꯕꯗ ꯉꯥꯏꯔꯤ ꯍꯥꯏꯗꯅ ꯏꯃꯥꯅꯁꯨ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯕꯕꯥꯅꯗꯤ ꯅꯃꯥ ꯅꯆꯥ ꯄꯨꯂꯞ ꯆꯥꯊꯣꯛꯑꯝꯃꯨ ꯑꯩꯗꯤ ꯂꯥꯛꯄꯗ ꯈꯤꯇꯪ ꯊꯦꯡꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯗꯅ ꯕꯕꯥꯅ ꯍꯥꯏꯔꯛꯂꯤ ꯃꯗꯨꯗ ꯏꯃꯥꯅ ꯌꯥꯔꯦ ꯉꯥꯏꯔꯝꯃꯒꯦ pulla punna chaminarasi haidana imanasu haiki asum tawraba matung baba se lakpa ngairami babadu pung 9 taramdai madugi matam maduda thonggal asida iping pingna cycle adu thonggal tamna laktana paiduna insilamle aduka babagi masaduna konthong seido kanduna selakle thong adu hangdoklo haidana yamna khana thilakle imasu thong adu karino haidana aphinga phayona hanglaklibedo imasu thong adu para hangdokle asumna hangdoklaba kan baba to imungda khara thuna sanglakle baba na sumna hirakhi mapanda thonggal asida kanagumba ama lehore thonggal asida asi hairaka baba do thonggal tamna khutombi thili matawadu de imana kaidawraki haidan hangi baba do masagya menga ama tek tajadi ipa pa khatli imana kaidawragi haiba thonggal ta kana lehoge baba su lehore haidana masinda yamna sholi
Mataw aduda imana, "Ahan saba, law, mapanta amutang tholaga yungusi. Napana hari se kana laigi amutang yungusi." Asum tawdana dadaga imaga pulap puna thokminakhare. Asum na thokminakrabakan imado muksang lai. Aduga kanagumba amata lehokte haidan hairakhi. Babana masada khara phathare. Aduga ingonda sum nairakhi. "Atomba, sakhunda sango. Ising glass ama puraklo. Ipa si pa pakhalli. Pakhakhibaduna isa si laitafam khangdre. Sakhunda sanglo. Aduga ising asyangba thakpa yaba ising ama kanduna poraklo." Haidana babana hairakli. Aisu sakhum tamna sangli. Aduga ising asyangba thakpa yaba ama puthoraklaba matung babada pire. Babana sulawa ising ado khara tharaba matung ising ado khara thakle. Aduga nena tana babana sum hairakhi. Aisu isa si aphinga phayoina yumdabu yauradi haidana khara thuna lakpani. Asumna lakpasida thongal yaramdagi tanja thangnariba thongal asi masi lange haidan hek tawraklaba kan aduda aigi cycle asi iphada phajilai. Aina kaidaurake haidana tung laithoktuna yingloi adubu kanagumba amata di leiramde. Makhoigi thongal asida kanagumba ama musinmuna leplaga leirami. Aisu madu uba matamda yumthangnariba kumar asi oiraboi haiduna khalloi. Kumar hairibasi laikhidraba maiba oiramba ipu ado mahakna poklamba masa nupaduni. Adugadi nupado walan amata ngangdaba makai sumtring sumna lepi. Aisu ahanbadadi kaya thoina khalludabani. Adubu asum khanjilaklaba kan nupado masi amata lenglakti. Aina tung hanna yengba matamda igi cycle asigi maningda khara ilai. Adumna tung indaraklaba kan aduda ise karino haidana cycle ado khara thuna kumthari. Aduga tung hanna yengluba matamda misak ado karigumba amata sulairamde. Mataw aduda igi sa singakli. Aduga karino haidana wakhaldasu yamna khalaklaba kan aduda konthong tamna kanagumba miyoi ama matum taraga phat haugalakle. Phammaga leiramba mitam maduna khanghaudana parap sinsilaklaba kan aduga igi sa sida khara thuna naksilakle. Madudagi igi sa si pakhatpe mandana cycle ado laktana paiduna insilamle. Aduga isa si kannabani haidana ise parap sanglakibani. Ai isa si laitafam amata khangdre. Asi hairaga babado masa iphingle. Ngai haktang matungda imana mayok thokle. Mayok thoklaba kan sa ising ado sara si haidana sa ising ado phajana sa thokle. Masigi matungda ikoi sinena tana leire. Adubu ahingi matamni. Ahingi matam asida satra yamna tawrai. Ahingi matam asida maning thongda sariba letre nasi kanagumba miyoi amana sangthok sangsin tawbagumna thong asi haido haijin ayamba matamda sanai. Aikhoigi imung manunggi miyoi sing asigi marakta khwaidagi ahing thengna tumbasi ai ithanta khaktani. Adumna thengna tumlaklaba matam aduda ahingi matam moisilaklaba kan maning thong thangba sarukta tawriba pumnamak singado ayambana taba haibadoirami. Mataw aduda igi sasi laitafam khangdanaki. Aduga makhoigi hingkhol marak aduda kanagumba miyoi amana yopak paiduna tawkhaibagi makhol hingkhol singado tawbagi makhol yamna tai. Ahingi matam aduda tabada igi sasi yamna khijaba phawrami. Nongalaklaba kan babada tamle. Babana sulaigi tingi khoramnaba tawsi haidana haiki haidan hairami. Asumna hairaklaba kan babana su yumthangnariba sing asida hairami. Adubu makhoidadi kaisu thudokpa amata tawde. Aikhoida sanil amata phangdi haidana yamna laina haidoklaklami. Baba su wari sanaba nungaiti haidana wari jadu sanadre. Asum tawdana laikagi miyoi sing asisu mathang thengnaba horakle. Masidagi hena sathidana sorokta phawbada mathi pongba horakle. Mataw aduda laikagi miyoi sing chathok chasin tawba yamna kinaba haibado oirakle. Laikagi miyoi sing suwa khara ngangnaba horakle. Masigi lambi asi yamna nungaiti. Ahal asi hek laikhidaba kan asidagi hauraga masigi mafam jaga asi chathok chasin tawba matamda yamna nungaiti haidana mayam ado haiba hongnarakle. Adumna hainaraklaba kan aduda mayam asina nakhoigi imung asi khara laigi tingi khara khuram thau. Aikhoi laibada khara nungaitre. Lambi chathok chasin tawba matamda yam nungaiti haidana mayam aduna hairami. Asumna hairaklaba matam aduda kaka kumana subabada sumna hairakhi. Tasengbani. Pabung hek laitaba matamda khoigi imung asi sorat manungdudi khara makhidi tamnai. Adubu sorat loikraba kandadi kaya thoina tamnadre. Tasa hoina thengnabado kari kamaina thengnagi. Aisu thengnakiba pumnamak sing dadana thengnakiba pumnamak sing
babana thengnakiba pumnamak singado wari loin hekta tamle. Sumna tamlaba matung kaka Kumarna sumna hairaki. Tasau aisu kaya thoina di masigi thabak asi lai kiting ki thabak asi kaya thoina thajadabani. Adubu tangai phadana laikai ki miyoi singna yengthoklo sathok sasin nungai tre hairabani na tangai phadana yengba tare. Kaka Kumar ki wafam aduda babana so sumna hai. Ho aduni dana laikai ki miyoi singna so hainarakpa haibasi aina so haibaga sap manarabani. Tauriba pumnamak sing asi khurado leitaba matam manungdu phawbudi akhoi so sora loidri phawbudi wara suwana khanglasi haidana isa singda hairibani. Adubu sora loikraba sumasi gi thawdo asi adum tawbasida aisu leitafam amata khanglaktre. Asumna wari watai sanai kaka Kumarna muk makha tana. Tasau babana hana sanaramba lai singado phajingadaba loisingadaba kaurabra karino gyameng amate hektadi. Hayeng asi gyan tana isu yenglagi haidana wari watai khara sanare. Ahingi numittumadi makoigi imung asi nahal makai kasu thudokpa amata tawdragasu numittumadi yamna tamnaraba male. Sakhumda sumi ama laibagumna pokham tengko singado hekta thadai hai. Aduga yengluba matamdana kasu thudokpa amata tawdaba hingkhol asigi akoibada sukana gumba miyoi amana sasu suraga satpagumba waida sintuna satpagumba aduga makoigi phaklang sing asida sukana gumba miyoi amana kaurakpagumba asigumlaba kiraba tawdok sing asi ahingi matam maduda tawraba male. Nongalaklaba kan babaga pulap punduna maiba ma yengba satlami. Maiba ma puraklaba kan maiba duna sumna hairami. Khura asi aikoina su masak khara khangi lai getingi yamna sanaba yamna hairakpa ahalni. Mahakna di khul asida afaba thabak khara makhai tawrami haiba khangi. Adubu mahakna lai getingi khara sanarami basidi mahaki ngakthok singdoknaba khaktani. Kasu thudokpa amata tawroida misi minadi amata thoaloi. Nakoina nungaiti hairabanina khul laikai miyoina su nungaiti hairabanina lai getingi thawasi tangai phadana tawba tare. Haidana lai getingi thawado tangai phadana tawrami. Masigi matung kasu thudokpa amata hek tawkhidre. Lai ado phajana khuram thokraba matungda maibaduna su asumna hairami. Ibungo Kumar kasu thudokpa amata di tawraroida. Se sigi jantra sing asi nakoigi imung manung miyoi singta loina sijilo. Napana sanaramba lai sing asisu aina ngasidagi loisilabani matung manaw kasu thudokpa amata tawroi. Adubu masigi noba pambi asi masi maru phangna muktangdi phuktoklaga yanthatlo. Asi hairam laba matungda maibadu sakhre. Asum tawdana numit nini haukraba matungda noba pambi asi yanthatli maru phangna muthatli. Madugi matungda kasu thudokpa amata su tawrakhidre. Hanagi matogum ingna singna dumak laiba haibado oikre. Wari ase matang asida loisinjari. Wari ase nungaibiragadi like amadi subscribe share tawbiramu haiduna aizari. Aduga amana adom-adomgi isada thokpa asengba wari sing laibiragadi aikoina pithoksariba WhatsApp number asida thabiraknaba ningsingjari. Ngasigi oinadi matang asida loisinjarage. Mathanggi warida thengnarasi. Ima laibakna yaifare.